ꯀꯣꯛꯁꯦ ꯉꯁꯤꯗꯤ ꯃꯩꯇꯩ ꯌꯦꯟ ꯆꯥꯊꯔꯛꯑꯒꯦ ꯏꯪꯒ ꯆꯅꯝꯒ ꯁꯨꯕ ꯊꯨꯝ ꯈꯔ ꯍꯥꯞꯆꯤꯟꯂꯦ ꯃꯣꯔꯣꯛ ꯑꯁꯨꯕ ꯃꯤꯀꯨꯞ ꯑꯃ ꯋꯥꯡꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯋꯤꯀꯣꯟ ꯈꯔꯝꯇꯅꯤ ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯍꯥꯏꯕ ꯃꯩꯇꯩ ꯌꯦꯟ ꯊꯣꯡꯕꯗꯨꯅꯤ ꯃꯩꯇꯩ ꯌꯦꯟ ꯊꯣꯡꯕ ꯄꯨꯔꯛꯑꯦ ꯁꯤꯅ ꯏꯔꯣꯝꯕ ꯈꯤꯇꯪ ꯍꯥꯞꯆꯤꯜꯂꯦ ꯑꯗꯣ ꯉꯁꯤꯒꯤ ꯃꯩꯇꯩ ꯌꯦꯟꯁꯦ ꯑꯩꯒꯤ ꯃꯥꯝꯃ ꯑꯍꯟꯅ ꯄꯤꯔꯛꯄꯅꯦ ꯑꯗꯨꯗꯤ ꯆꯥꯕ ꯍꯧꯖꯤꯜꯂꯛꯑꯒꯦ ꯁꯤ ꯃꯍꯤ ꯋꯥꯏ ꯆꯤꯟꯗꯅꯕ ꯁꯥꯏꯅ ꯆꯥꯒꯦ ꯃꯀꯣꯛꯁꯦ ꯍꯥꯎꯋꯦ ꯃꯔꯨ ꯌꯥꯝ ꯊꯣꯠꯄꯁꯨ ꯑꯣꯏꯗꯦ ꯀꯟꯕꯁꯨ ꯑꯣꯏꯗꯦꯕ ꯅꯨꯡꯊꯤꯟꯗ ꯅꯝꯕꯅꯤ ꯈꯔ ꯂꯥꯡꯉꯦ ꯒ꯭ꯌꯥꯟ ꯇꯥꯕꯖꯥꯠ ꯅꯠꯇꯦ ꯃꯍꯥꯎꯁꯦ ꯃꯔꯨꯁꯤꯁꯨ ꯀꯪꯅ ꯌꯥꯝ ꯍꯥꯎꯋꯦ ꯃꯔꯨ ꯕꯣꯏꯂꯔ ꯃꯩꯇꯩ ꯌꯦꯟꯁꯨ ꯍꯥꯎꯋꯦꯕ ꯑꯗꯣ ꯀꯣꯏꯂꯔꯒꯨꯝꯕ ꯃꯩꯇꯩ ꯌꯦꯟꯒꯨꯝꯕꯁꯨ ꯍꯥꯎꯋꯦ ꯀꯩꯅꯣ ꯑꯩ ꯍꯥꯏꯔꯤꯕ ꯕꯣꯏꯂꯔꯒꯨꯝꯕ ꯀꯣꯏꯂꯔꯒꯨꯝꯕꯁꯨ ꯍꯥꯎꯋꯦꯕ ꯑꯗꯣ ꯃꯩꯇꯩ ꯌꯦꯟꯁꯤꯗꯤ ꯕꯦꯔꯥꯅꯤ
ꯁꯨꯃꯥꯡꯁꯤꯗꯤ ui rồi thảo gì đấy fazare thảo gì khá 잔인 뭐지 đấy anh khá làm hay chân mình thôi mang cái chỉ mà hao gì đi vào hoa là hai nó vậy tăng bằng ra
ꯀꯣꯕꯤꯁꯨ ꯍꯥꯎ ꯊꯥꯎꯁꯤꯗ ꯃꯥꯡꯁꯤꯁꯨ ꯁꯤꯖꯤꯟꯅꯕ ꯃꯁꯥꯒ ꯌꯥꯝ ꯍꯥꯎꯏ ꯊꯥꯎꯁꯦ ꯆꯥꯅꯤꯡꯕꯒ ꯆꯞ ꯆꯥꯔꯦ ꯂꯥꯁ ꯕꯣꯏꯂꯔꯒꯤ ꯑꯗꯨꯃꯥꯏꯅ ꯆꯤꯛꯄꯗꯤ ꯌꯥꯗꯧ ꯃꯥꯟꯗꯦ ꯁꯤ ꯃꯈꯣꯡꯁꯦ ꯇ꯭ꯔꯥꯏ ꯇꯧꯔ ꯌꯦꯡꯒꯦ
ꯆꯥꯅꯤꯡꯉꯥꯏ ꯌꯥꯎꯗ꯭ꯔꯦꯗ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯗꯤ ꯅꯆꯤꯟꯊꯤ ꯍꯥꯏꯅꯤ ꯈꯨꯋꯥ ꯑꯃꯅꯤ ꯑꯗꯨꯗꯤ ꯆꯥꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯃꯊꯪꯗ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯅꯨꯡꯉꯥꯏꯕ ꯑꯃ ꯄꯨꯔꯛꯑꯒꯦ